Hauzik tabirasi Lila macha Thawaini Eikhoigee. Lila asida saktam langlibasing Thoubagi khonjelda Brideep Yanglem Thambal Manjita Thangjam. Secretary Paikhomba khonjelda Sanjit Saikhom Leikaigi Nupa amagi khonjelda Deeny Wahengbam. Lila iba Dinesh Ningthoujam. Lila asigi project director Dr. Natasha Elangbam. Lila asi Indian Council of Social Science Research Project Rural Area Singda Jal Jeevan Mission asi mapung phana yohannaba amadi mission asigi matangda hena mamutana khanghanabagi pandamda Department of Mass Communication Manipur University ki tengbanga loinana puthokchaba Lilani. Hauzik tabirasi Lila macha Thawaini Eikhoigee. Ihe syntax ni na tauris ising mana mata yarom dreba tauris ya pungsi ju ayo kreba kadai dagi kamai na tawduna ibu chak chi thong doi no mi tauris bo kai dau rage ne nang ni shau dam langi du bo o sak thong gi taw bane ising manam ta leiram dre hai ba nati ai bu pukri so bodigi ising mayam mu hon ke dai ne as ising mayam ma ba kadai ding no da ama mu taw kari taw ba loi san gre da mashi yora adine ai kokang ngau khale da nati pung khudingi kana na ising sum holeng am duin o hingol sis ne pukri leiringai da dine ising gi awaba se si yauna diwaram de do mising nyam khala bani na ne laifam leirak taba maduna inkol gi pukri do ta chawgi lam oi khriba aduna dum phun khre dana adu boy khoi bu hojik sibu kamaina hingse hairi banoba samaina sum hingse hairi broba ising se si yong wara adine aidi wakhalam bu khali kari leinung je hutle dana hen pam ma palaga sisinnar sira as karai dagi wanoda madu mane sungo oe roi hutpada sanga dobali singni phuyang kai dubu karai dagi no ba ai khoina logo doisi bo ahal singna haibiramba mai ising nungshitna hingbada maru ni na haibiramba do chungkreda ina khunba mina sel paibanina ising leraga nuai na sisinari ai khoina khulgi pukri acho busidagi sisinari adusu paribra phatibra ju khangdi ai se angang na sum leire kada ising hone no botol du potoro aine logbiru ra kese se botol se delai jare kada ado moi baba angang yai madu masangam dabani ba hidak lang thakra leibiru hoise aine ising ja na sourage aduga mu chalage khangde angang ni na ne jipe ding na ra dana Dada, amu tengah biko ba? Inau secretary kari leire Sum do bune dada. Ngasi se khoi gi club ke meeting ma taw gada ba. Hore no midang wanam taw gada bane. Maduda ta da sum tang saru ya hanjaning ba. Adu gi sum paw ma haram gina taw bune dada. Kari matang gi meeting no ne hairi sibo. Atai gi na te da dada. Ai khoi khung chida hausi thengnare bi ising gi awa ba se. Masi kok na ba nanaw na nungai ba paw ma pu du laksari ye. Masi gi matang da khanai ne na bagi meeting ne dada. Oh yauni inau na hairaga bu kai yaud ni ge horen do na dai magane na hamba punna lage se adudi yam nungai re dada itai musu yobi ne habunina kharanga ne hekta lakpiro ai se atopu su paw khara sakke da baleba adudi dada ai muk saluki ge ho pare horen ngan na lage ko Thagatsari makha tarakpa asidi club ki secretary inau Paikhomba bu ngasigi meeting asigi maru oiba wafam khara thambina ba kaukhatsari lengkhat piraksi inau Paikhomba ahan bada mayam khurumjari ngasigi chamna pangthoksari ba meeting asida saru ya biriba aigi oza sing ahalaman sing laikai sigi ICSSR maru mapang khai khudimak taram noksari ngasi pangthoksari ba meeting asi yamna chamna sinjaba meeting ama khangni Eikhoigee khungang laikai sida hojik thengnariba isingi awaba se masi matau karamna aikhoi yam laina kokhan gedage habasigi pandamda masi punna amuktang khanamina bagi tanja se lawjaboina aikhoi meeting ase sinjabani malem pumbada hojik isingi awaba se asuki matik leiri malem sida
ising marang kaina lei haiba taragasu akhoi nekte sijinaruba yarubadi natte fattabi ising sijinarubadagi laina tina kaya thogalakpa pigliba angangsingda tongan ba makhalgi laina na handuna angangsingda yamna toina nabase akhoi khudimangna thengnare khudingmak singa sigi awaba ubiraduna bharatki leiriba yumthong khudingmakta afaba ising phangananabagi pandamda akhoi gi prime minister na Jal Jeevan Mission haiba mission amasu hawdokre hairiba masigi nungaiba pausima mayamna tamjaningba amadi masigi piribu khudong chaba singa se khoina mafam matam chana sijananabagi damaktada akhoi sinjaba meeting ninga sigase Ibungo kainomta hangeba Jal Jeevan Mission harisibu kari haribano Phani taima ai haijage Jal Jeevan Mission samna haijarabada JJM haina khangnariba mission makhalasi bare lengan semlakpa program amani program sigi pandamna yumthong khuding makta afabe ising yahonba ising manghandana ising yoksalaga thamba masigi mathakta amuk isingna thogalakpa yaba leina tina khuding maktagi ngakthokna leinana bagi pandam amusu yauri Ibungo secretary khulgi pukri ju turelgi ising ju imai loina kangle kamdauno no ising pigadori basibo samudradagi payap tinglaga pigadori brava nate tada nanau mayek seng nek ta haijage masigi da mai khoina water reservoir makhak ekhoina saraga thamgani haribu water reservoir ising tungpham sida akhoi nongju thana lakuma tamda nongi ising sing yoksalaga thamgani masi kaktana tana turel dagi su akhoi singkhalaga thamba yai aduga mafam khara amadadi chingya tamya da leiba khungang singi oina de akhoi loki ising dagi su chingkhalaga thamba yawi hariba asumna yoksalaga thamlebe ising sing asiba akhoi sajanaba yaba mawongda haibadi afaba makhalgi ising onthoklaba matungda hakthengna isa gi yumda afaba makhalgi ising se soidana yahonjagadoribani mayamsu akhoi lampak sida hojik pipe mayamama leiribase soidana ubiram lagani khanjai masi hairiba mission asigi makhada thapok paikhatpa hawrabani tada moiba payep sidi ngarang na handai leirabani ba le kari gino di khangdaba aisu uyi adu isingi oiramedana chumdo mali ko chumdo mali aduga marak sida mayamda matang saringeda khanghanjaningba mana handaki akhoi khungang sida ising yamnu wanaringai matam sida laikai sigi yumthong kharada akhoi gi ground water sing khatpagi hand pump sabagi masigi thawong khara uba phangjai masi tasengna afaba makhalgi ising dinate haibadi sak thongnaba thangna chanaba masigi damaktadi matik chaba ising amadi oide haribi ising makhalase phatabi ising makhalama oi masina maram warakanda akhona yariba makai ground water se akhona sijannaroidabani Ibungo afaba ising pini hairisibu sel tingdana pigadoribara ne au phani khura sel thunggi matang simasu ai mayek seng nekta haijage laingangna akhoi JJM hairiba mission asigi damak achauba senpham ama kaithoktuna thamle hairiba senpham asina semgatpa sagatpa hairiba sing asigi damak kaithokchaba senpham ni aduga hairiba water supply se khoina maintenance taunana bagi damak balance water and sanitation committee pani samiti haraga su khangnariba committee makhak akhoi semgani masibu maintenance taunana bagi damak apik senpham ama akhoi gi yumthong dagi khonggatchagani yamna pik senpham ni masina taba atopa senpham amata aikoina lengakta thigada valite hariba committee si gram sabha yaune approve tawraba miyoi 10 dagina 15 phawbana sagani hariba miyoi singa sigi manungda elected panchayat oiraba haibadi panchayat ki mihut chada 15 gi saruk oigani aduga yamaru oidibana hariba apunma miyoi masinga sigi manungda khungang sigi nupi oibi singna sada 50 di oigadabani lemhoriba masigi saruk asina khungangi masak haiba tare magi khungangi demographic ki matungina schedule caste amadi schedule tribe ta masigi khudongsa pigani aduna ngasigi meeting asida sarugya biriba aikogi itaima ine adu indolsu aikogi hariba committee sida hekta yausan biduna hena mapangal kanna bu honabada mateng pangbiu haina thamjage Ibungo aikoi wakhal tare khungang sidane isingi awaba leiraroi aikoi nungairani assi mu nungaibani sude hai achumbani taima lenga ki mathau haibasidi praja singi damak semgatpa sagatpa haibasini loisalakpada club ki secretary amoina aina thamjani libu wafamdi ising ligna sijinase lengangna thamliba chana kanglong ngakna aikoi khudingmak apabi ising sijinarase aduga aikona darkar leitaba sijinadaba matamda totegi konjil aikona thingjalaga thambiu mayambu amkana khurumjari
Thambal! Thambal! Kadai lagi ni nang bo? Oh, somda phi suriye. Ish. Handak ti karino, phi ga jam toina sugalak kreda. Ho moi baba. Iche tombi khoigi ne toti ising lakpa ubadane aikhoigi su lakpra haiduna aina chimtharaga yengbane ba. As phazakre lutrik luri ising ase khamra moi ba. Patra sing se yengodana loina thalije. Thalle ne. Madudagi aisu ne phi loi sudokpani ni. Hoine. Sugadabani. Adu moi baba. Iche tombi hoigi ne tulu palaga ising kanna chinghori ba. Aikhoigi su tulu palasiro ising yamna singba yana ba. Hey. Madu yati. Mado, aina su yaba nate. Ishagi da khanba kawine mado. Aikoi no tulu palaga ising singlabadi. Aikoi gomba ising wajaba kaya ma ising phangloi dawribani ne. Chumi. Madu phate ko. Se, yemutu. Toti payokki machinda aina konjin pali base. Sisina ising manghaloi dawribani ne. Hoine, chumi ne. Toti konjin si kana gumba kharadi ari amada ising tanghalaga ising manghanba yauribani ne. Moi baba, handaki ne Pradhan Mantri Jal Jeevan Mission se khungkhongi lamdadi ne achokki matik kana ba pikre isa sing sune anaye kamata yaukhidre hami no. Yaudre. Asuk kana ba posak se. Aikhoina niyom chumna sizinnagadabani. Pak sauraba malem sida ising marang kaina leirabasu sizinaba yaba isingdi sada ahumgi makha khaktani Sada ahum. Aduna ising likna sizinarasi ko ngasidagi Sing lik na sizinarasi ko. Hojik tabikre Lila macha Thawaini Eikhoigee. Lila asida saktam langkhibasing Thouba khonjelda Brideep Yanglem Thambal Manjita Thangjam. Secretary Paikhomba khonjelda Sanjit Saikhom Leikaigi Nupa amagi khonjelda Deeny Wahengbam. Lila iba Dinesh Ningthoujam. Lila asigi project director Dr. Natasha Elangbam. Lila asi Indian Council of Social Science Research Project Rural Area Singda Jal Jeevan Mission asi mapung phana yohannaba amadi mission asigi matangda hena mamutana khanghanabagi pandamda Department of Mass Communication Manipur University ki tengbanga loinana puthokchaba lilani